Hello mayam, ngasidi yamna nungaitaba mau amagi wari asengba ama taminasi. Sahi kunga mari tangairibi nupi ama mahaki yum Sastam Kota Kerala gi Kolam districta ningthaukaba numitki ayukta siduna lairamki. Nupi asigi mama mapana makoigi masanupi adubu dowry haibadi own pot kumbagi matangda mahaki mapuroibana ot naibiki haina hairakre. Vismaya hairiba Bachelor of Ayurvedic Medicine and Surgery gi Satra se Kiran hairiba Kolam district ki nupa sidal hongki. Mahak Motor Vehicles Department da Assistant Motor Vehicles Inspector oina tabak tauduna laibani. Luhongbagi thoram asi mamangi sahida thokhibani. Haubadagi matai manau ani sigi marakta problem kharadi adum leirakhi. Vismaya gi mama mapanadi nupi adubu dowry gi matangda kihanba ot naibi batauki hairi. Mahak han amuk mapamda halakhi aduga BAMS course loiraga mapuroibaga lainaba amuk hankibani hairi. Mahakna hankiba matungdasu mahakpu ot naibiki hairi. Ningthau kabagi ayuk nganbada Vismaya iruzafam kada thauri yanduna lairamki. Sidringai numit kharge mamangda mari matada mahaki mapuroibana tamthina phubiba ot naibiba tauki haina phongdoklammi. Makhoi WhatsApp chat adu police na yengbakanda nupa aduna thabak halakpakanda mahakpu thina phubi makhongna mamaida su kauki aduga mahakna tubakanda mamaida makhongna netsinduna thamki haibasu haikre. Makhatana makhoigi SMS adu yengbakanda Vismayana mari mata aduda hairammi. Madudi mahaki mapuroibana mahakpu thina saibi amasung mahaki mapabu su thina ngangi. Mahakna awun pot oina purakhiba kar adu afaba kar natte haina su chairammi. Nupi adugi imungi matung inna makhoina awun pot oina 100 gold sovereigns lam ekar ama amasung kar ama piki hairi. Nupi adugi imungna haizabagi matung inna nupi adugi haksangbu postmortem taunaba medical college samada thakre. Makhatana police na asibasi unnatural death ni haina case ama register taukre. Investigation gi matungina nupa aduda piriba charges singsu hengat lakhigani. Matang sida aigi mot. Luhongba haibasi awun pot ki luhongba natte nungsi nabagi nungsi chanana punsi chuppa laiminage khanduna hongbani. Nupi ki punsi bu asuk laina laidhibi amagumna ngaihak sanaramaga pamaktabakanda masam mana sidoktuna manghanbagi mawong sidi kanba chairak mathau tai. Aduga sigumbagi wakhal chenba nupa sing sidi luhongbagi haksu laifam thokte. Nupi haibasi aina lauragasu aina mapunate mama mapana aduk nungsina poktringaidagi nanduna yorkpa thambirakpado luhongbagi ahing amana laiba yaba natte. Nupibu aigi lan oina aina lairakpagumna khanba yariba samasasi tugachai aduga thamoi sokna nuhaite. Adumakpu luhongkhraba haibasi nupi aduga nupa aduga tatnaba yadraba lang amana hakchap manana pullabani haibasimadi nupi nupa animakna kangpham thui. Ngasigi samasasida sigumba hingsa yaitambagi thaudoksing asi nupigi side tagi amasung nupagi side tagi su thoktaba natte. Yamna laibak thibani sibada pubasu yaroidaba kar machet ama sana machet ama lam machet amagi damakta nupi amabu aduk thina otliba nupanangi thamoidi thangna machet sana warak asu peloi. Aigi ichan iseda tauba oiramagadi ai kari khangani. Aroiba oina nupasu nupisu wakal munna munna khallaga yum palu phajaba thiba lanthumgi khaktang khallaga pange khallagadi pandrasu toktho nupi yaudrasu nupa yaudrasu hingba yadabadi nattedana. Pange hairadi thamoiduna aigi punsi mahak yauradi mapung phadoini khallaga thamoida asengba minungsi adu leiduna palu.
था खरा लेरगा पेट पेट अदु अदा चानद्रे कायना नवा लौदे गुड बाय।